ngarang ahing yengang pokpi thamna pokpi Emmanuel English Academy maningda kuki na nongmai kapsilaktuna landara khre haidi khulngak pa phakibagi mayokta phayeng de irang haukhre security force na khulngak pa phakibagi mayokta phayeng da miyam na ihau horakre miyam gi irang laksina ba police ki maikai de tear gas kaptuna tan khai khre pawsina hai ngarang nuidang waram Imphal West ki manungsa na leiba phayeng da khulngak pa ani police na phajin khibagi mayokta miyam na irang horakibane irang laksina ba honabada CFF ki personnel signa tear gas cell singkap ki numidang pung taret phawda pawsina phongdringai manungda phayeng amasung masigi akoibada irang chauna leire haidi adumoinamak aso apan yabugi pawdi leite haidi Bangladesh ki Bandarbanda Bangladesh Army na Kuki terrorist taret hat khre loinana Kuki terrorist sing ki base camp sing thugai khre loinana khusukulai kya su phagat pangam khre haidi war on drugs mission ki sarukam oina ngarang Senapti district ki manungchana leiba Maikuilongda jungle ki border mayada tharamba popi acre 8.6 forest department police amade Senapati district administration ge apunba combined team na khusam na duna manghan khibabo chief minister N Biren Singh na thagat pa phongdoragle Muslim sing na Bangladeshi Muslim sing pusinduna thambagi moongda lana uhanbiganu haide Manipur lengang na Bangladesh tagi sangsilakpa mitop oigani haina singnaba Assam ge Aadhaar card paiba sinmi kungamapan handak phagat khibagi thokdokta Senaba Imphal West ki DC office da SDC oina thabak tawriba mioi amabu suspend tawki haibadu maming matha miyamda khanghanbaga loinana thabak tagi terminate tawgadabani haina dabi tawbaga loinana Imphal Bengal gi Muslim singna Bangladeshi Muslim sing pusinduna thambagi moongda lana uhanbiganu haina mayang Imphal Bengali tongan balup singna phongdorakle irang sigi judicial inquiry commission gi report mathang sahi gi me phawb gi manungda pikhalaknaba gazette notification thokre sahi amaga tha tare helaglaba Manipur da tholaba irang asigi judicial inquiry commission gi report mathang sahi 2025 gi me kun phawb gi manungda pikhalaknaba Ministry of Home Affairs na gazette notification thokre Ministry of Home Affairs na thokiba gazette notification adada member ahumna saba judicial inquiry commission na Manipur gi irang asigi matangda thigaliba sigi report pikhalakpagi deadline adu 2025 ki May 24 wa sangdokibane loinana notice aduna hairibana Commission Inquiry Act 1952 ki section 3 gi powers is aduna Ministry of Home Affairs ki number SA2424A date June 4 2023 gi notification adu central lengana amendment tawrduna commission asina makhoi gi report adu lakleba 2025 ki May 20 de ki sangthadana pikhalakadabni haide lawyai naba paiduna thamba phowbai sakhangdaba singna mai thadoklamle Sangmai police station ki manungchana leiba isum leirembigi mamang lobukta lawyai naba paiduna thanamba phowbai sakhangdaba singna menungsi leitana mai thadok piramle laibak thiba thawdowase ngarang ahik thokibani haide lawasi gi mapuna loitang lekin thabi dagi nongmai them deba sahi yangkai manga apokpa nongmai them Indrajit kawi haide kanana kari marong gi phowbai ase mai thadoklamle banu haiba khangba ngamdre loina na losing purel korongan ba kaisu tawde phai haina lana pau sandok pigano asuk lurba matam sida haina tongan ba miyosing na phungdong narakle